Mabung manina hoi hoi horen halakpada leibirakhlage hairaga manau Rabida amuk Rabi nang chusak sarga college satnaba tawroko hairamlaga thabak suba satkhi masin mopwana awanungai ngai hak wai saduna lei Rabina Anita tamusi yamna faiko tayai aidi fatabrane isanbu karigi fadani aikhoigi di nang khaktani na tayai aidi piklingai da gyan su ta hodre aikhoi imado mabuk yamna phabra aikhoi imado nang dauna nasak su yamna fazai mabuk su yamna phakrajani Anita imado nungsidabra tayai nangde Anita na hanna mamabu palakpasida khanghaudana ningsingla I haukraba thodoksingbu Rabina Anita imagi wasi toklasi saklami sarusi haiduna imunglomda mathai nungaitana changkhi nakal amaromdana makhoigi mama premidi mapamda masasing kainabagi awa maisa langlingaida magumna inthokpirabasing masa mawana inthokpirabasing amadi maku manemgi miyot minaidagi khangbada waraba nupisingna pullaga semba sangstan amagi lusingbi oibiu haina laklami Premi masana su laik matik sana tamjarakpana maram oiraga lusingbi ama oibasu masana yamna pamna oikhi asomdana mani mana sujariba thabak asina awala pamen bangamselaktre sel yamna phangnabagi nungsiraba yum amadi machin manau thadoktuna laikai mayamba thokpasinga langphaida thabak suba chatminakhi adubu langphai chatpasi manigi damak maraibak phakre Makoina thabak suriba mafam adugi mahazon aduna manibu masada una yamna luna tawrami mahazona manigi punsibusu mayak sengna khangduna magi makha tamba ngamjadraba mahi adubusu tamhanduna manigi anauba lambi amada sembi sabikhre asomdana manau Rabigi exam phol haidoktuna college ki mark khwaidagi wangba satra oire Rabina di mayamba langphai chatkibado halaklaga lairik makha tamnanabagi mingsananabat khawrang nangaidi adubu mayamba manigi I pau takhidabasida magi mingsananabagi matam henkhidawre haiduna langphai chatminakhiba laikai mayamba singi yumda chattuna Rabina hanglami mayamba amagi yumda sanglaktuna itaima tada munal hoina sithiga thabirakpa laibro tada hoi karambaganda lakani hayakpro Matai mana handak hafta asigi manungda lakpa yai haina di hairakpani ngasi hayeng lakadra haibadi ngamde adu oirabadi ai amuk salukhi taima hairam laga thorai lambi masinda langphaidagi halakpa munal thengnare Rabina ta munal aikhoida da manidi magi thabakti loi hodri bro munalna Rabi nakhoi nayambadi laktau mandre Aikoi mahazon aduna nayambagi damakti anauba punsi ama semhaurabani lairiksu makha tamthanduna mi oinanaba semhaurabani mayambagi afaba nungaiba pauta basida haraujei aduga munalda amu ta munal dadana paisaga di khara pirakpro munalna Rabi paisa di piraktebo hairamlaga munal su matam koina kainaroroba magi nupi amadi masasingna khawrangna ngairamlaga ni khanduna yumlomda sangkhi khanjaramba pumbo ona tainabasida Rabi su mathai nungaitana yumda lai machanupi Anita su mabungi admission taunnabagidamak sendoi sanbada maming yamna satpi marana yamna laibi binagi manakta sattuna ise bina paisa khara puge hayeng aikoi tamo laklaga mathoi haptuna muksinge binana Anita haujiki matamdadi paisa puge hairaga hekta pinadre darka yamna lairagana karino sanara lupara pot ama hana thamlaga lawba yagani asumna haibadagi Anita yumda prap lakle aduga mana piklingaida mamana manada sana machet amakhak yalambado matam kuina mabung anibu khangandana thamjarakpani mamana thonbiramani khanduna adubu ngasidi mabungi mamangda puthoktuna Anitana tayai aina tayai admission taunabani haiduna ise binada paisa khara puge hangubada ise binana paisa puba tarabadi pot ama hana thamlaga puba yani hai masi aina piklingaida imana yanbiramba sanaduni aina matam kuina imana thamlambani haiduna tamoga tayai ga da khangandana thamlakpani adubu tayai
ngasi di sana se kaiduna tayagi admission tawrasi. Rabi masanupi gi matau sida pungning nungsirak-tuna Anita nangi damak imana thambiramba sana do kaigadaba nate aduga kaibasu yaroi. Imana nangi nanada yalamlibado nungsidara imado haiduna mabukning nungsirak-tuna amuk kapli. Anita su mabungna sumna haibadagi sana kai khidare. Rabi gi admission su paisa laitabana taukhidare aduga Rabi di masin mopwagi nongmagi sara fangnaba honarai. Nakal amaromdana makoigi ma mathoiba amadi mane sanarai gi amakak poksaba masanupado piklingaidagi Delhi da laihanduna sel changna lairik tamhalaga nisada laichuduna laire. Drug puduna salambadagi Delhi police na faduna jail da laikre. Haibagi paulakpada thoibadi saubagi ngamkhai laikhidre. Masabu yeldagi lauthoknabagi thaurangsu tawdre. Matang asidani thoibaga sanaraigana sembada oiroidawa aigi ichada semgadabagi saruk upai leijadraba migi masa afabada mahi yananaba sembibana hena phai khalaktuna makhoina Rabi bu kaurore. Sanaraina Rabi changa u noigi mamana nangbu wari khara sananinge haibani. Nangi admission tawbagi matangda Rabina magi mama thoibagi manakta sangaktuna sofa da famni. Thoibana Rabi nangbu admission tawrabro. Rabina mama dadamani na paisa piraktabadagi admission tawbu ngamdri. Thoibana kari amuk khaloranu Rabi. Sanaraina amuk noi college ki nangnabu mak iwang wang na phangi hairine chumbara Rabi. Rabina hoi asumbani ne. Thoibana amuk nangnaga sumna tawrakpase aikhoidi kayam harawi khangbra honabadi lepa yade matik chaba mi ama oinaba aduga nangi admission do aina hayeng tawbirurage. Mane sanaraina amuk hairai Rabi honagadabani mi oiraba yade ko nasanupi Anita su yamna wazarabani madawna tawba laikai sida laitrabani nupi oibigidi fijet laitengdana magun haplibani aduna nasan se amuktadi nungai hallu. Thoibana yare yare nasanupi Anita su mathanta ngairam lagani sananaba tawro. Rabina hoi ma masalage hairam laga sanaraiga thoibagi pungning thaugatpiba wahising asina harau harauna tholai aduga makhoigi ma mathoibana sumna hayawi nangi da mai khoi lairi haibasi kauganu ko pung hanthaba yade mai paknanaba honagadabani. Asumna makhoina Rabi gi thauna ama hapibadagi Rabi su matik chaba mi oige haibase chap yungna khanduna hanba laitana hanadagi hena puning changna honarai. Adubu miyoibagi punsidi awa nungai khuba khunamni haibaduni Rabi gi damak sembi sabiba horakpasida mane sanarai amadi thoibagi di mapan phachilaktre aduna Rabi gi damak sana lupa phauba kaiduna migi miwa maisa langbo makai honazarai. Makhoigi awaba sisu Rabi da khangandaba makai makhoina phana khangandanaba honazarabasu Rabi masana di adum khangjarabani aduna manega mamagagi awabana maram oiraga Rabi gi lepkhiba pandamado phangnanaba honarakpada chap chap leppa matang yaurai. Adubu Rabi su pandamadubu phanglabadi awaba pumba kokadawribani khanduna honabadi leptri. Phanasu thengjilakle mikap mirau kholsu tadraba kanasida lairik parambadagi Rabi machanupi Anita bu yengbirai. Anita su numidangi chak chaba tokpadagi hakam wawa sanduna mabungi damak numidangi thenglaba matam phauba phi londuna lai. Matang sida su walok sangna mai mutlaba phaubada ai lairik pakhigadra haina khalaktaba natte. Anita gi awaba mataw sida nungaitraduna changsillaga amu hairai Anita nang yamna waramlagani ine memsana hayeng phi si lauge hairami ado thengsu thenge tumlurasi lao numidang thengna tumlabadi hakchang phararoi tayai hayeng phi si lauba lakpada paisa su piramlagani paisa duna tayai ge hayeng college sanabagi gari bara oigadawri bani. Anita ngarang di gari gi bara laubaduna bara lauge hairakti tongliba gari manung adudabu aibu masak khangbiba mi yauduna pikhrabara khangde. Ngasi dinong maijingni na college su satredana ngarang nangna piba paisa do hayenggi bara oirani. Tasengbadi Rabi na tongliba gari manungda maga class manaba
ꯃꯃꯥꯟꯅꯕꯤ ꯑꯃ ꯌꯥꯎꯕꯗꯨꯅ ꯄꯤꯈꯤꯕꯅꯤ ꯃꯥꯒꯤ ꯚꯔꯥꯗꯣ꯫ ꯏꯅꯦ ꯃꯦꯝꯆꯥꯅ ꯍꯌꯦꯡ ꯐꯤ ꯂꯧꯕ ꯂꯥꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯌꯥꯏ? ꯑꯅꯤꯇꯥ, ꯏꯅꯦ ꯃꯦꯝꯆꯥꯗ ꯉꯔꯥꯡ ꯊꯕꯛ ꯆꯤꯟꯗꯨꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗꯔꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯃꯗꯨꯒꯤꯗꯃꯛ ꯋꯥꯒꯗꯕ ꯅꯠꯇꯦꯁꯦ, ꯇꯨꯝꯂꯨꯔꯣ ꯂꯥꯛꯑꯣ, ꯅꯨꯃꯤꯗꯥꯡꯁꯦ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯇꯥꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯦꯡꯒꯣꯟꯅꯅ ꯀꯣꯟꯗꯨꯅ ꯐꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯍꯤꯞꯊꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯆꯟꯒꯤꯗꯃꯛ ꯐꯩꯖꯨꯞ ꯂꯣꯟꯗꯨꯅ ꯀꯥꯡꯈꯜ ꯈꯟꯕꯤꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯔꯕꯤꯅ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯅ ꯀꯣꯂꯦꯖꯀꯤ ꯄꯨꯟꯁꯤꯁꯨ ꯂꯣꯏꯁꯤꯟꯈꯤ꯫ ꯀꯣꯂꯦꯖꯀꯤ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕꯗꯒꯤ ꯔꯕꯤ MPSCꯒꯤ ꯑꯦꯛꯖꯥꯝ ꯊꯥꯅꯕꯒꯤꯗꯃꯛ ꯀꯣꯆꯤꯡ ꯇꯧꯔꯤ꯫ ꯑꯈꯪ ꯑꯍꯩꯁꯤꯡꯒ ꯇꯥꯟꯅꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯔꯕꯤꯒꯤ ꯅꯤꯡꯖꯔꯛꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨꯕꯨ ꯐꯪꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯋꯥꯈꯜꯒꯤ ꯂꯦꯞꯄ ꯂꯩꯇꯕ ꯆꯦꯟꯊꯔꯛꯂꯤꯕ ꯏꯆꯦꯜꯗ ꯃꯆꯟꯅꯨꯄꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯦ ꯁꯅꯥꯔꯩꯒ ꯊꯣꯏꯕꯒꯒꯤ ꯑꯋꯥꯕꯅ ꯄꯜ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯕꯤ ꯃꯁꯥꯅ ꯃꯇꯥꯡ ꯆꯥꯅ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯗꯨꯅ ꯍꯟꯕ ꯂꯩꯇꯅ ꯃꯥꯏ ꯄꯥꯛꯅꯅꯕ ꯍꯣꯠꯅꯔꯤꯕ ミꯁꯛꯅꯤ꯫ ꯑꯦꯛꯖꯥꯝꯁꯨ ꯊꯥꯕ ꯂꯣꯏꯈꯤꯗꯨꯅ ꯔꯤꯖꯜ ꯉꯥꯏꯔꯤꯕ ꯃꯇꯝꯅꯤ꯫ ꯅꯣꯡꯃꯗꯤ ꯑꯌꯨꯛ ꯑꯃꯗ ꯔꯕꯤꯅ ꯃꯅꯦ ꯁꯅꯥꯔꯩ ꯍꯣꯏꯗꯒꯤ ꯈꯕꯔ ꯂꯧꯔꯨꯔꯒ ꯄꯥꯔꯤꯉꯩ ꯃꯇꯝꯗꯅꯤ ꯂꯪꯐꯩ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯕ ꯃꯌꯥꯝꯕ ꯃꯅꯤ ꯃꯍꯥꯖꯣꯟꯒꯤ ꯃꯅꯥꯛꯇ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯒ ꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯖꯣꯟꯒꯤ ꯑꯃꯈꯛ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯚꯤꯛꯇꯣꯔꯤꯌꯥꯁꯨ ꯗꯥꯛꯇꯔ ꯇꯝꯕ ꯂꯣꯏꯗꯨꯅ ꯃꯅꯤꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯏꯅꯔꯛꯂꯦ꯫ ꯔꯕꯤꯅ ꯈꯕꯔ ꯄꯥꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯛꯄꯗ ꯃꯌꯥꯝꯕ ꯃꯅꯤ ꯆꯪꯂꯛꯄ ꯎꯔꯝꯃꯤ꯫ ꯔꯕꯤꯁꯨ ꯍꯪꯅꯔꯨꯕ ꯇꯧꯗꯨꯅ ꯃꯁꯥꯅ ꯑꯗꯨꯝ ꯚꯥꯞ ꯇꯥꯔꯦ꯫ ꯑꯅꯤꯇꯥ, ꯗꯗꯥ ꯃꯅꯤ ꯍꯣꯏ ꯂꯥꯛꯑꯦ, ꯃꯩ ꯑꯣꯛꯅꯅꯕ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯔꯒ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯄꯣꯠꯆꯩ ꯄꯨꯔꯛꯄ ꯑꯣꯛꯂꯤ꯫ ꯑꯅꯤꯇꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯩ ꯄꯨꯊꯣꯔꯛꯇꯨꯅ ꯑꯣꯛꯂꯤ꯫ ꯃꯅꯤꯅ, ꯔꯕꯤ, ꯑꯩꯈꯣꯏ ꯑꯅꯤꯇꯥꯁꯤꯗꯤ ꯂꯩꯁꯥꯕꯤ ꯗꯕꯜꯗ ꯐꯥꯔꯝꯂꯦꯗꯅ ꯍꯥꯏꯔꯒ ꯑꯅꯤꯇꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯅꯤꯇꯥ, ꯑꯩꯕꯨ ꯄꯥꯕꯨꯡ ꯃꯍꯥꯖꯣꯟꯒꯤ ꯃꯇꯦꯡꯗꯒꯤ ꯑꯆꯧꯕ ꯀꯝꯄꯅꯤ ꯑꯃꯒꯤ ꯐꯥꯎꯟꯗꯔ ꯑꯣꯏꯔꯦ꯫ ꯚꯤꯛꯇꯣꯔꯤꯌꯥꯁꯨ ꯗꯥꯛꯇꯔ ꯇꯝꯕ ꯂꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯕꯅꯤ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ, ꯅꯈꯣꯏꯕꯨ ꯅꯀꯣꯟꯕꯤꯔꯨꯔꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯔꯕꯤꯒ ꯑꯅꯤꯇꯥꯒꯗꯤ ꯍꯔꯥꯎꯕꯒꯤ ꯃꯍꯨꯠꯇ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯇꯧꯕꯁꯤꯗ ꯃꯅꯤꯅ, ꯔꯕꯤ, ꯑꯅꯤꯇꯥ, ꯅꯈꯣꯏꯅ ꯑꯩꯕꯨ ꯋꯥꯔꯧꯔꯕꯔꯅꯦ ꯍꯥꯏꯗꯨꯅ ꯈꯣꯜ ꯇꯞꯊꯔꯛꯏ꯫ ꯔꯕꯤꯅ, ꯗꯗꯥ, ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯅꯅꯥꯎ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯋꯥꯍꯪ ꯑꯁꯤꯅ ꯃꯅꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯂꯛꯏ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯥꯃ ꯊꯣꯏꯕꯅ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯍꯥꯊꯨ ꯆꯦꯜꯂꯛꯂꯒ ꯃꯈꯨꯠꯇꯁꯨ ꯑꯉꯧꯕ ꯆꯦ ꯑꯃ ꯄꯥꯏꯔꯒ, ꯔꯕꯤ, ꯔꯕꯤ, ꯅꯪꯒꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯑꯦ, ꯅꯪ ꯄꯥꯁ ꯇꯧꯔꯦ, ꯊꯕꯛꯁꯨ ꯈꯜꯂꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯃꯁꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯅꯦ ꯁꯅꯥꯔꯩꯁꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯔꯤꯖꯜ ꯑꯥꯎꯠꯀꯤ ꯀꯣꯄꯤ ꯄꯦꯄꯔꯗꯣ ꯌꯦꯡꯂꯤ꯫ ꯑꯦ, ꯑꯩꯈꯣꯏ ꯔꯕꯤꯅ ꯁꯦꯀꯦꯟꯅꯤꯅ ꯑꯃꯨꯛꯁꯨ ꯁꯅꯥꯔꯩꯅ ꯍꯥꯏꯔꯛꯏ꯫ ꯃꯣꯏꯕꯥ, ꯏꯆꯥ ꯅꯠꯇ꯭ꯔꯕꯁꯨ ꯑꯐꯕ ꯍꯣꯠꯅꯕ ꯀꯟꯕ ꯁꯥꯇ꯭ꯔ ꯁꯦꯝꯕꯁꯤꯗꯤ ꯁꯤ ꯑꯣꯏꯔꯦꯅꯦ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯃꯍꯩ ꯌꯥꯜꯂꯕꯅꯤ ꯈꯪꯉꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯀꯥꯟꯅꯗꯦ, ꯉꯁꯤꯗꯤ ꯌꯦꯟꯁꯥꯡꯗꯨ ꯑꯍꯥꯎꯕ ꯑꯃ ꯆꯥꯊꯣꯛꯁꯤ, ꯑꯩ ꯉꯥ ꯑꯃꯠꯇ ꯂꯩꯔꯨꯈꯤꯒꯦ꯫ ꯃꯅꯤꯅ, ꯃꯥꯃꯥ, ꯉꯥ ꯂꯩꯅꯅꯕ ꯄꯩꯁꯥꯗꯣ ꯑꯩ ꯄꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯐꯨꯔꯤꯈꯥꯎꯗꯒꯤ ꯆꯥꯝꯃ ꯆꯠꯄꯤ 3-4 ꯄꯨꯊꯣꯛꯇꯨꯅ ꯄꯤ꯫ ꯊꯣꯏꯕꯅ, ꯌꯥꯏꯗ, ꯅꯪꯅꯕꯨ ꯄꯤꯔꯕꯁꯨ ꯆꯞ ꯃꯥꯟꯅꯩ, ꯅꯨꯡꯉꯥꯏꯒꯗꯧꯔꯕꯅꯤꯅ ꯍꯥꯏꯗꯨꯅ ꯄꯩꯁꯥꯗꯨ ꯂꯧꯔꯒ ꯉꯥ ꯂꯩꯕ ꯆꯠꯈꯤ꯫ ꯃꯕꯨꯡ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯕꯨꯡꯁꯤꯡꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯪꯂꯛꯇ꯭ꯔꯕ ꯑꯅꯤꯇꯥꯗꯤ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯂꯩꯕꯗꯨꯗ ꯌꯨꯝꯗꯨꯒꯤ ꯅꯧꯅ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕꯤ ꯚꯤꯛꯇꯣꯔꯤꯌꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯅꯤꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯑꯅꯤꯇꯥ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯇꯣꯛꯑꯁꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯂꯥꯛꯂꯕꯅꯤꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯗꯕꯅꯤ꯫ ꯃꯅꯤꯒ ꯔꯕꯤꯒꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯅꯤꯇꯥꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯑꯅꯤꯇꯥꯅ, ꯇꯥꯃꯣ, ꯇꯌꯥꯏ, ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯏꯃꯥꯒꯤ ꯁꯛꯐꯝꯕꯨ ꯉꯁꯤ ꯐꯥꯎꯕ ꯎꯕ ꯐꯪꯖꯗ꯭ꯔꯤ꯫ ꯉꯁꯤꯗꯤ ꯅꯈꯣꯏ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯏꯃꯥꯕꯨ ꯅꯤꯡꯁꯤꯡꯕꯤꯗ꯭ꯔꯦ꯫ ꯃꯆꯟꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯃꯅꯤꯒ ꯔꯕꯤꯒꯅ ꯍꯧꯈ꯭ꯔꯕ ꯃꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫
Aduga Mane Sanaraisu Sangsilaktuna Hairei Mani Rabi Anitana Hairibuse Sumbani Nakoi Namabu Ningsingduna Kuksinbibana Hena Pagani Nakoibu Kaina Bagi Awaba Misakna Yamna Wana Kanglam Gani Mapamda Aduga ne Matam Aduda Sunakoigi Imana Adugumba Sajat Salam Gani Haibado Ine Sungta Tazade Asum Haibadagi Maniga Rabigado Mamagi Manakta Satkre Mama Premidi Mahakna Yauruba Nupi Sangstando Asum Chawkhalakpadagi Nupi Sangstan Singna Sakhangaduna Haujikti Nupi Singi Haithoi Singthoi Rabi Lusingbi Ama Oiduna Miyamgi Seba Tawduna Lairi Masin Manawna Mama Premi Bu Yumda Puraklabada Machanupi Anitadi Mamaga Harau Tayam Wari Kaya Sanajaba Madi Oinizaba Phangani Khanduna Harau Bagingam Khai Laitre Anitana Harau Rakpada Mabung Anisu Saruk Yarai Aduga Manina Mamada Hairei Ima Aikhoina Piklingaida Aikhoibu Thadokuna Salamdai Mikupta Fatraba Thodoktabu Imana Esworna Phanaba Siliba Ngaktani Hairamlibadubu Kari Arthano Mama Premina Mani Thodoktugi Matungda Ai Ipamda Nakhoi Kainabagi Awaba Maisa Langlingaida Aigumna Samasna Inthokpirabasing Amadi Maku Manemgi Miot Minaidagi Khangbada Waraba Nupisingna Pullaga Semba Sangstan Amagi Lusingbi Oibiyo Haiba Laklami Maduda Ainasu Pamduna Lusingbi Ama Oiki Adudagi Aikoigi Sangstando Chawkhalakpadagi Haujikti Nupi Apumbagi Masaknaibi Lusingbi Ama Oiduna Miyamgi Seba Tawduna Miyamna Sakhangabi Ama Oiba Phangjari Aduna Fatraba Thodokto Aigidamak Esworna Phanaba Siliba Ngaktani Haina Imana Lauki Makoigi Mama Masagi Awa Nungaida Mateng Kaya Pangbirakhiba Mane Sanarai Amadi Ma Mathoiba Makoi Anisu Mama Masagi Nungaibada Punchi Chupagi Oina Saruk Yaminaduna Harau Nungaina Amata Oina Panminakhi